Hi mayam, nasidi video anauba mu puraga mu lae. Matam kuirabe matungda mu video se. Aise video se yam kuina lepa mu thagatle. Ado handakti yamna toina thagatpa ngamnaba dum hotnajage. Ado sigi video sisu kuiraba khara dum kuirabagi video ne thagatpa matam phangdabagi thagatcharaktabane. Sise Durga Puja manungi video oidoine. Akoi manaktagi ko yam chalaga natte. Mi tranga mu chalaga laiba mandir ama lai yam chauba mandir ado sida Durga Puja gi koitho usena nungdang wayam koithorakpane Hanuman ga Mahadeva gi mandir oina thamme moi sida chau cham chawai mamangda uriba mandir sisu Durga gi Ima Durga gi ko mandir oina su laiye aduda mamangi si changaktre som gi se chawe dum pung ama maya koiba koibada changai tare do mayam video se yengbiro ko yam nungai fa video pudi natte do shu yeng taminar she mayam video se makata na Sigi Hanuman se am chawe bako manung dagi da natte mapan da chalasu dagi de khoina ga metro ga tonga ga lan base ko metro station lan base sida Hanuman se am chawna uyeba icha nupa na lambi da chapu kuding gi adum lambi se phau basida mandir sigi mama dum phawe ko khoi haibadi atopa bazar gumba chatpa khara lapna chathopa matamda adamana chase na haidana Durga Puja manung sida chatlase na chatpadi phange sida makan yam lai Hanuman khakta natte Mahadeva gi shu lai dekiti moi sida lai gi keno mayam mandir makan su yam saraga lai moi sida loliba soje o mandir gi thongi khut chaw mane naksallaga di am chawe soje mi taramu naga thangat pangam de manti sida moi bung leire fajana saraga thamme duga mamangda urisina Mahadeva gi mandir ne do Mahadeva murti chaw sar thamme sida
ito angang dola ito nang lalaki. Bye-bye to bro. Bye-bye to. Tumda ta na review. ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯕ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯠꯇꯦ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯏ